Nakal animang na yaba luchingba khaduna miyangge lengak thamnaba honarakpa haukiba kumja lising ani kulhumdoi me ahumdagi tholakkiba khulagi muknaba thaudokna maram oiraga state asida tangdu leitadaba phibam amada leirakkiba amadi chaliba sahi asigi February dagi popular government ki mahud president rule thamlakkiba asigi mahud miyamgi lengak lehanaba honabada Kuki Furuki MLA sing amadi purup asigi CSO singi apamba leirakliba asina athubada miyanggi lengak Hanjil hanbada achoba mateng oiragani miyanggi lengak thamnaba Kuki nataba MLA sing pumna magna pamlabasu Kuki Furuki MLA taragi makedagi ayatba piduna leirakiba adugi mahud miyanggi lengak semba pambagi wakhalo leirakliba si handak state asida BJP gi luchingba ama oiriba Samit Patra laklamkiba aduda kangpopi amasung Sisipur da chatuna Kuki MLA sing amasung CSO singi luchingba sing unakkiba adudagi ahongba si leirakibani miyanggi lengak popular government leihanabagi damak maitegi MLA singi maraktagi amabu luchingba oihanaba Kuki MLA sing amadi CSO singi mihusingna Samit Patra da thamki haiba wafam leirakliba asina state asida miyanggi lengak hanjinduna tangdu leitaba state oiraklagani Kuki MLA sing amadi civil society organization gi mihusinggi mifamda laurakliba ahongba asiga iroinana thasigi taramapanda kangpopida Kuki MLA mapan amadi Kuki Furuki leiriba CSO singi mihusinga yauna mifam ama pangthoknaba sem saba hokre Kuki MLA taragi manungda mapana saruk yagadabagi maramdi me ahungi laibak thiba thodokta sokpadagi phibam chadana leiriba Kuki MLA Bungjagin Balte mifamda yauba ngamloidabana mahaki nomini ama mifam aduda saruk yaraba yai haibagi thajab leiri Hauji laiba Manipurgi phibam asida miyanggi lengak ama semba maitai amasung Kuki animaki maikedagi apam leirabasu Kuki khulai paiba singi pressure dagi Kuki MLA sing kibadagi lengakta sagottaba amadi chin Kuki zo singi oiba separate administration demand fangdriba pauba makoigi khongjang handokloi haibagi phireb laurakibadagi tangdu leitadaba phibamda mikap mirau kolna thalaba lamdam oirakibani chahi ani hendilaklaba wathok amadi PR lengak thamjilakkiba thau humapung fajilakibadagi miyamna mayoknariba awabasing asidagi kokhanaba honaba haibasi nakal anigi miyam marakta khulaigi muknababu oiro kangluki oiba mawongda muknabadagi khongpham handoknaba mathau tai chin Kuki zogi maikedagi Manipurgi apunba saktam thugainaba landaduna misa miyambu paktaknana mihat chathaba amadi yumkai mei thaduna miyambu tanthokduna lamlau langi thabak chatharakiba adugi kanaba karisu purakpa ngamloidaba oibagi matakta miyanggi mayokta leiba thausil oibana makoi masana masagi makongda yansinjaba thausilne haibadu khangba ngamdrabasu nakalanigi miyanggi punsi amadi lantum mangtakpa yaba makai mangkraba matung thenglabasu thengna tangdu leitana leiba pamagi ahongba ama leirakliba si thagatningai oi state asida matam sangna hana sunabagi mikap mirau kol amadi miyanggi lengak leitabagi awabasing asi kokhanaba honabada political party CSO amadi miyanggi maikedagi ruling MLA yangkhai marigi manungda Kuki MLA tara yaudrabasu MLA nimpu marina lengak sembiyo haibagi kolau leirakliba laina loba yadaba amani lawi miyanggi lengak stemnaba thorangda Kuki MLA tara yauna MLA singi marakta yanaba ama leire haibasida maitegi MLA amana luchingba oiba hairiba asi kanabuno haiba chapchaba khangma ngamdrabasu miyanggi lengak semba miyam pumnamangna pamnari Jenims amadi Rimta International Nurse Day gi thorom pangthokre Trained Nurses Association Jenims na senduna our nurses our future caring for nurses strengthen economics haiba hiramda International Nurse Day gi thoram ama ngasi Jenims ki auditorium hall da pangthokre thorom aduda Health and Family Welfare Government of Manipur gi Commissioner Sumanta Singha Jenims ki Nursing Superintendent M Jimbalata Health and Family Welfare Government of Manipur Joint Secretary Dr. Yumnan Sural Jenims ki Director Professor L. Usarani Medical Superintendent Professor K.H. Lokeswar amadi Manipur Nursing Council gi Register Dr. A. Jamunana thorom adugi athoiba mithunglen oina saruk yaki thorom adugi manung chana Florence Nightingale gi photo da laisukatuna ikai kumnaba chu utki thorom aduga mari leinana Jenims ki Nursing Superintendent M Jimalata na phongdoki bada Nursing fraternity asida masagi phangpham thokpa right matam chana pibiba amadi tawgadaba thabak thoram awat apas ase mari leinaba authority na meeting changbiraga lairiba ward atoba nursing gi oiba service center sing ase ward atopa nursing gi oiba service matter sing ase menbiraga sakot hanba pami haiki
Combined Force की operation da tongan lal haulup ani gi miyoi ahum fagatkhre security force na sing amasung tampa ki area da santi thamnaba letana chatharakpa operation gi saruk ama oina ngarang Imphal East ki Porompat police station gi manung chanba water supply complex maya da sathakiba operation da Pripa ki active Cader ama Phare hairi police ki pauna hairibana Pharaba miyoi edu gi mamingna RK Johnny Elite nganba kuman sahi kunmanga kawi top khongnang makong lane number 10 dagini hairi mangondagi demand letter mapan laptop ama mobile phone ani yauna atay polam kaya fagale hairi Imphal East ki Khurai angom laikai da sathagiba operation dana KCP People's War Group ki Cader ama Phare mamingna ngangom Rabi Elias nganba sahi nimphutaru kawi farba miyo ese miyam dagi namhaduna sel khaibagi thawdok kaya da chenaba misakni hairi Thawal District ki Lilong Police Station ki manung chanba Lilong Osoi Pokpidagi KCP PWG ki miyoi amasu haukiba tang 10 da Phare mamingna Buya Mayum Arif Khan sahi kunmanga kawi numit asimakta da Manipur Police na tongan mafam chingda sathakiba operation da anti-social element chingdagi huralakiba gari ani fagatkhre Police na makhatana state asigi law and order gi phibanga mari leinana tinted glass ting lokthokpagi thabaksu mafam kaya da paksana sathari hairi